Manipur Top Channel dagi Manipuri Evening News Update tawjage ngasi 11 May 2020 da Delhi da Manipuri nupi masa ama tamthina phubi bagi wathok laklei constable ama nongmaina kaptuna sokhalaba constable sijakhre Tripura da anaba miyoi samaga yankainithu sukre amasum PM ga CM sing wari sanakhre duga mayam maroiba paw manung da taminarsi hobdu lepo Delhi da Manipuri nupi masa ama tamthina phubi bagi wathok laklei ngarang Delhi gi sector number 72 Gorgaon site ta lebi Manipuri nupi masa isan tumbi kobi ama pot leibe satpa matamda makokta saina kanduna tamthina phubi khre hairi thaudo asi Manipuri nupi masa asina pochai leibe lakpada gali ama phawduna lakpada ahal nupi amana phawduna satpa yaroi haiduna thingki maduda ahal adugi mamau nupi haiba amaga nupa amaga tholaktuna Manipuri nupi masa asigi makokta saina kanduna phubadagi leimaida wanthaduna taki thaudo asigi matangda Gurgaon gi Batasapur Police Station na case ama register tawduna thikat pa hokre haina su phungdurakli atopa maru oiba paw ama namo constable ama nungmaina kaptuna sokolaba constable sijakhre ngase yupung mapan makhaidagi mapan gimni nifu mga phawgi manungda Chuchampur da leiba BSF ki subsidiary training center da IG oiriba SHDK Tripathi gi mayumda house guard oina duty taba head constable amana mahaka duty taminaba miyu ama nongmai kapsinduna soalaba matungda mahaki service nongmaina kapsinjaduna sijakhre hairi masa matomda nongmai kapsinjaduna sijakhra head constable asigi mami Balkrishnan kawe magna ahanbada mahaka duty taminaba constable adu nongmaina kaptuna soalaba matungda IG aduna leiba imungna sangduna nongmai kapki maduda IG Tripabidi sohaude Pau asi tabadagi Chuchampur Police ki kangbu thomjinduna asokpa personnel do hospital da pukhatuna laikatna khibani hairi atopa marueba pau manamu Prime Minister na mangarak subo oina video conferencing gi kuthangda Chief Minister singa unaduna lockdown amadi relaxation gi khanakhre hauzik leba asida COVID-19 thengnanabagi damak lebak sin matuna lockdown sathariba asiga mari leinena Prime Minister Narendra Modi na ngasi mangarak suba video conferencing gi kuthangda lebak asigi toan tungam state sing amada Union Territory state sing Chief Minister singa unaduna hauzik lockdown maram oiriba phibam asigi matangda khanabata natana makhataba relaxation haibadi komtok komsin gi matangda khanakhre hairi Prime Minister Narendra Modi na mahaki tha khudingi All India Radio gi kuthangda lebak asigi miyamda piba man ki paujel da ahum suba lockdown asi sangdoktuna lebak asigi red orange amana green zone haina ahum thokna khaidoktuna zone ahum asida komtok komsin tawkhibane masigi mari leinena ngasi Prime Minister na state khudima ki Chief Minister singa video conferencing da unaduna hauzik oiriba phibam asida makhata na kari thabak pakhet kadage haibadugi matangda khanakhibane hairi ngasi khanakhiba aduda hauzik lebak pumbada lockdown asi makhata na komtok komsin relaxation tawbagi matangda su khanakhi hairi nungthil pung ahum dagi haukiba video conferencing aduna chapchaba kari decision laukibagi haibadugi matangda phangba ngamdri haina su puksesina phungdurakli loisilakpada marueba paw amana mo Tripura da anaba miyoi samaga yankainithu sukhrei Tripura da nauna BSF jawan taragatru ama COVID-19 positive oiduna state aduda anaba miyoi samaga yankaiginthu sukhrei Tripura da leiba Marfuga taruk suba battalion BSF KM da hokiba pung kunga marigi manungda test tawbada hairiba miyoi taragatru adu nauna positive oiba thengnakhibane nauna positive oireba miyoi sing adugi manungda official aman nupi taru amasum angang mapani makatana state aduda leiba ahum suba battalion BSF ki personnel humdraga mangagi sample lawduna test tawbada loinamak negative oire hairi hauzik Tripura da laina asina naba miyoi samaga nifuga nipan gi case active oire laina asina positive oiba miyoi anide transfer tawkre aduga miyoi anigi phibam phagalaktuna discharge tawkre haina su poksi isna phungdurakli